welcome back to my channel. I ngasi mayam da akoin han Canada Day 1st July numita koi ba chalubagi adugi mayam da video matang share to jage aduga khoina chaluba mafam dui maming board to like kauli Lil Blizzard adu small island ni hujiki mafam da khoi huji gari da chatli dege khoi da promote ki gari da promote na gari she thauri shonda mamani shi ki family puna gari ma da lakani khoi mafam da chalaga unaruni 10 minutes sumta ngaire jamna laptare mafam do nahak lega mafam da jore mashi shonda na natural park ni khoi chatpaga hak phama cha ba thakpa tawraga adagi hak mashi jenge mafam she jamna nungaire mafam she adagi ine sharadana cheesecake mashana pore adu cheesecake to khoi Canada Day ki happy birthday to Canada haina khoi Canada Day ki cake to mayamna kakpagi tawre mathaki kenashina khoi tormuz na maple leaf aina shabagi try tawbani hojing mama nishina khoi gi ngasi gi torshi maram da khara haibini adu mathang param makshi khara haibirakani okay part gulak mama nishi okay jamno ngaire riponi bunga nang ngasi khoi video to video se khoi montil dagi 45 minute drive karaga St Charles the exit laga part to lakh ha phajagro hamni atai su mai dei macha montil la lebi mayam lakpiu nam phajagro hamni siga khoi speed boat the lake ka lai adu chalaga khoi muka hangat karakani urakani adu khoi siga ke kasuka dekho ki Canny Sarda Bempton Pari Sayon adu inau promote Pamel mayam khoi lakpiri phajagro made Sheram Ripon khoi just suddenly khoi kaiju plan ka leike da mana nung dang wari sa som Canada se siga koi ba la ga na lakpani adu mayam ju lakpi jam pajagra pham ni adu koi promote inau promote su wahai man dan thambi wo yam harau re yam chatha re adu happy Canada Day phare kai de happy Canada Day happy Canada Day Happy Canada Day. Pamela, you want to say something? No, Pamela is worried. No, Pamela say something. Say something special. Yeah, he has already Canada. Yeah. Okay, so You stand up here, okay? Yeah. Canada Bempton se mini amani Happy Canada Day. Happy Canada Day. Thank you for the cake. moham ji mami hairo ne kara Park to like. Nakanda deck le. Nakanda like le shonda. Is le. Jamna phadi noire. Party. Okay, now party. Happy Canada Day. Now, Pamela, want to say something? I want to go boat. okay we going soon Happy Canada Day. Oh, shit. akhoi mayam cake kakpa loraga dagai de khoi ising mapanda akhoi gi beach hai ba jai beach tumaina tori theu ka khara kai adu manak ta khoi mayam enjoy to bang hakum thaba ising jot pa adu jeng ba chatle Maike jami maike da kumtha bajai maike da mai iru khara thokne akhoi maike pan bakronda shurui chatpa shonda shu khara chot bajai shonda shu kumtha bajai ashu side amani Hello ne. Video tori. Hare, je jara bai kino ka pure. Ha bijana bai. Yeah, you can. But just be careful, okay? Don't fall down. Oh, Benny. Ini bahibra. Ay light throw na ina pami. Tara, gusto na. Hoy, nakaranga ko daro. Ne. Pekat karo ini guys, keno do pento. Karanga ko daro. Sila ngoi na ta. Ngoi thada di bahang jere ngoi jene. Sara thada ba.
미기 나는 못 되고 이래 이셔. 나 맞아 새끼 또 오고. 아 굿이더라 오 시각게 너수 카리 나이세 이강기 오랜만에 만지네 아직 가젤리셔 Ashida mi mashagi boat chu punari speed boat chu mashagi punarak pajauri adagi khoigi shum boat macha achishu mi mashagi punarak pajauri akoi di pohodare adamoi public ki shu thoba jabale mane adu hujikti situation ji tamaki open oi da mane adu khoi di thoba namaktare piban chi shu chauri shongi piban da shu lap na di shum uba shonda shu mi na ta di thona chali ado mayam agi video she enjoy to biradi mayam na like to view share to view subscribe to view agi channel she ai shum video ma khoina chatpa koi ba adugi shum marak ta khara to na hapcharakke mayam dagi support phangadi ai shu imon che harau ji mayam na jengbiri agi she pambiri haina adu mayam dai support shu pami thank you to my all subscribers nahandagi aina shum khoigi khoi shi chupning amba fishing chathina to ninga me adugi shu agi ningba shu thungle oi Lisa len he nang phari do 샤워를 말래 그니 pharo oren di phari tong na cha na ba oi jao ra ba ne Lisa do olang basida khoi adagadi share adu numito phajana shu olangi adagadi kona khoi ising sida chatlaga khong chotlan na ngak enjoy to na shika phamna khoi mayam shum ine charada shu shonda phammi adagadi khoi shum irudi thoktare aduni ada iche bemton ju shonda kumtha bagi tauri 이제 그래 이리 속게로 shandha matam jore numit ta bagi adu ege husband te magi wahi kitang tabu dore na mukha da kano se numi da sa tarani tatina ngai ba ajaba sin amani moment amani asina please bridge ki mathak ta mi mayam enjoy tori natural beauty ase turen ji ki view se jam tuna aduni yam satina phali phom ase Saint Laurent Turenni पृथ्वी ख्वाइदगी सांब तुरेंनी Saint Laurent Turenni माँ की कनो से शाखा प्रशाखा से जाम है Saint Laurent Turenni शिशु Saint Laurent Turenni शाखा अमन माइके अमन दीप ओया लेगा काले रेगा प्रारब्धनी सुनते की पाव तारीरात नित्य उठाओ जगाइछेनी हृदय स्पंदन चक्षुष्ट धरेर बक्ष पाटतारार क्रंदन भगवान সেই হবমান কাল জড়ায় ধরিল মোরে ঠেলে তার জাল তুলে নিল দ্রুতরথে দুঃসাহস ভ্রমণের পথে তোমা হতে বহু দূরে মনে হয় অজস্র মৃত্যুরে পার হয়ে আসিলাম আজি নগদ হাতের শিখর চূড়ায় রথের চঞ্চল বেগ হাওয়ায় উড়ায় আমার পরিণাম ফিরিবার পথ নাহি দূর হতে যদি দেখো চাহি পারিবে না চিনিতে আমায় হে বন্ধু বিদায় mayam ege husband na shum pham na shum kobita ma chama pajaba mana shum pajaba ni da adu aina shum thambani adu ni mayam tabire mayam ege video share karam tauri comment ta shum comment section ta chalaga comment to biro aishu mayam gi comment to paba da nungai jagani adu kamaina ate hengat pajaba kari hap pajaba kari to pajaba egi ashoyangam ga lebiradi mayam ngakpiu achi mayam olang basida shigadi shanda she thengna oi 9 o'clock ka tai adu mayam
enjoy tore iru thokna asigadi olangi ingba matam dadi phajana ingi ai shaba matam sidi phajana shai olangi phajana aduni adedi akhoi sigadi amne beach natural beach adu di lake te asmana lake macha macha sida toraga aduga mayam gi shum I beach tumaina shum iru thokpa gi tori ashi mathak sidai toraga ashige ki akhoi mathak ta tona ka khatli mathak ki view sidai mathak ta ki view jengna bai tamaki aduge khoi ashi ngahak jengba loraga ai ne ine sharada ne pamel ne khoi shanare ngahak shanda no din oram dai sida mayam atei shu side ta shu mayam shu shanare ashi shana bachke maming che karino di khang dare ashi round keno chakam she ashi leira ga tona phana shana bane aidi ngasina aham bashana bane hette shi shana bashe adu phaba ngamde ine shana daga pamel ga di phana bo hei moidi shana ba aidi phaba namde thada bana Pamela sangat luar apa? You want more? Anak kalian siapa yang upload itu? 그래도 오이스는 now everything loina finally khoi jumda hanbagi khoi gi parking gari thamamba manakta da khoi halle ashi chingorapna khatangmudi manung changi mafam she adu side ani sidana jungle khara oire adu mi ma'am di manung chigi khoi din lo chale shanda matam jo khale jumda hanbagi khoi preparation haure ma'am enjoy to be moi shishu kana shanari comment to be share to volleyball and adagadi khoi pachai lo shan ma hogale jumda hanbagi tamaki ma'am adu last moment ki khara chaba thakpa mayam shung hak phamna rest loba